Wang tanggal no kuto. Siya ni ma. Oh, wow. Hello everyone, welcome back to Lerangsi Vlog. So मैम हंदकी कुमशी की चाही शेल होंबा बुदी मैम तागी माक का फाल्गुन गदा बट इन लोहंबा मैम दा अटेंड तो बन नम की तबदुना मैम दा लोहंबा की ब्लॉग पुना लाख पन नम की ते अतुकदी मैम अशी वीडियो द गुड न्यूज़ अमा मैम दा पिजागे आइशु ढाका दा स्कूल अमा दा जॉइन तौरे अखोगी ढाका गी यामना शु ममिंग चलाब स्कूल अमानी बट स्कूल की ड्यूटी ने अतुका लोइना मशे मेंटेन तो बशे खरा वाबदुना इना ब्लॉग दा मतम खरा पीबा नम की ते सो मैम ना वारोबिगनो हना खल्ली ina shangba matamda shoidana blog video मैम दा खुदोन तमजगनी अदुगदी मैम अशिगी वीडियो अना पूर्ण लाइशे अशेगी जुमगी फैमिली प्रोग्राम अमनी अखोय ककागी सेकेंड मैरिज तो होनबनी हैबा सो अखोय बांग्लादेश ता अशुमाइना सेकेंड मैरिज तो बशे पिकतक तौरदना कमाइना दान चारदना लुहोंगी अशिगुम्बय मथक्ता मैम दा ब्रीफिंग मचा अमा मैम दा पिजागे अशिगी वीडियो थ्रू द इवेंट लेट मैरिज नत्रगा सेकेंड मैरिज की मथक्ता अखोगी सोसाइटी ना हजुबागना अखोगी नेगेटिव वाखल थमजबा मैम के मथक्तशु ए मैसेज मचा अमा थमजनिंगी सो मैम ना अशिगी वीडियो शे लास्ट पाक ना यंगबिउ अखोगी दमचाशे अखोय बांग्लादेश की सिलेट सिटी की मिते खुनौ लकाय हारी दुदगी अखोय दमचागेनी सो हजी अखोयना प्रोग्राम अशी तौरिशे खुनौ लकाय की मानदपता प्रोग्राम अशी तौबनी अखोयगी सिलेटता लुहोंगबा मैमशे अखोयगी मानदपता ओइरदना नुपी लुहोंगनै नत्रगा शुभकर्म मैमशे अशुमाइना खुनौ की भामोन नुपीना तौरदना मौ कोंथोरे अतुगदी मैम अखोयगी मौ जमाइना फमदोरिबा फिदाशे अखोय बांग्लादेश ता शतरंग फिदा हना हाइने हैबा अशिशे कलरफुल कलर मैम मचू मैम बना अशी फिदा अशी अखोय बांग्लादेश ता शेमबनी अशी फिदाशे अखोयगी शुम लुहोंबा खोंतोंबा मैम दा अशी फिदाशे मेन मरु ओइरदना चंगे हैबा अखोय लोहंबै तमकी अखोय कका होइने चचे होय मैम लाकपनी अदुगदी मी जामनाबुदी लाकते अखोय नुपा मयुमदगी बट एना ख्वाइदगी हरावबा ख्वाइदगी एप्रिशिएट तौनिंगबा हाइबदे खुनौ लकाइदगी मैमना अखोय दमचागी लोहंबा शेसुक फजना मोय यामना के हारे सपोर्ट तौरी लोइनमक शे यामना हरावना मैम पुना ममानदपता काखलक्तना प्रोग्राम अशी अटेंड तौबशे यामना नुंगाय यामना पॉजिटिव थिंकिंग ओय मोय मैम गी तमके ते मोय याम फजना एप्रिशिएट तौब मोगी वार्म वेलकम शे फजना गे यामना हराव जे मोयना सुमाइना तौबशे अदुगदे अखोय सुमाइना लुहोंगनबशे एगिशु अहामबनी फर्स्ट टाइम नि लाइफ ता थेंगनबशे सुमाइना बोरमाला तौरगा अदुगा जस्ट अहन मैमना आशीर्वाद तौरगा फिजी लथोकनरगा दुमाइ तौरदना लुहोंगबशे ओइबनी मैम दा स्टेप शे इन फुटेज नमनमगा मैम दा यंगनजगे सो मैम यंगबिनरशी कमाइना लुहोंगबा अशी ओइ हारेतना Wang tanggal no kuto. Siya ni ma. Oh, wow. Abu abu aja. Abu abu tu abu. Mata ni tu dia. Ini malu kau kan mata tu. Kau ni. Kalau mau. Ada badau. Ano udara? Wow. Lawa tak. Oh. Video lah, video. Tắm gì thôi ba có đó rồi.
Hi cho. Hi. Didi cái kênh thử nè. Phần thấu cái là hồng vợ. Phần cái là hồng vợ lại đi. Dari mana dan cara ni tu kami ambil. ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤꯗꯤ ꯁꯦꯀꯦꯟ ꯃꯦꯔꯤꯖꯅꯤ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯑꯍꯥꯟꯕ ꯋꯥꯏꯐꯇꯣ ꯑꯩꯈꯣꯏ ꯗꯣꯝꯆꯥꯁꯦ 2021ꯗ ꯑꯅꯥꯕꯅ ꯂꯩꯈꯤꯗꯕꯅꯤ ꯁꯥꯔꯗꯦꯟ ꯗꯣꯝꯆꯥꯗꯣ ꯂꯩꯈꯤꯗꯕꯅꯤ ꯁꯣ ꯑꯩꯈꯣꯏ ꯗꯣꯝꯆꯥ ꯂꯩꯈꯤꯗꯕꯗꯣ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯁꯣꯛꯀꯤꯡ ꯑꯣꯏ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯗꯣꯝꯆꯥ ꯂꯩꯈꯤꯗꯕꯩ ꯃꯈꯥꯗ ꯑꯩꯈꯣꯏ ꯀꯀꯥ ꯑꯇꯣꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤꯃꯩ ꯃꯅꯨꯡꯗ ꯂꯩꯈꯤꯗꯕꯅꯤ ꯁꯨꯃꯥꯏꯅ ꯆꯍꯤꯃꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯅꯤꯈꯛ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗꯕꯁꯦ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁ ꯃꯌꯥꯝꯒꯤ ꯃꯊꯛꯇꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯕ ꯑꯩꯈꯣꯏ ꯄꯣꯛꯈꯤ ꯑꯞꯁ ꯑꯦꯟ ꯗꯥꯎꯟꯁ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯃꯌꯥꯝꯕ ꯑꯣꯏ ꯁꯣ ꯑꯁꯤ ꯆꯍꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯐꯪꯅꯩ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ ꯑꯁꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯅꯇ ꯈꯪꯉꯤ ꯁꯣ ꯑꯗꯨꯒꯤꯗꯃꯛꯀꯤ ꯑꯍꯟ ꯃꯌꯥꯝꯅ ꯗꯤꯁꯥꯏꯠ ꯇꯧꯕꯅꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯁꯦꯀꯦꯟ ꯃꯦꯔꯤꯖ ꯑꯁꯤꯅ ꯁꯨꯚ ꯀꯔꯃ ꯑꯃ ꯑꯣꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯤ ꯑꯃꯨꯛꯀꯁꯨ ꯑꯣꯏꯅ ꯍꯟꯅ ꯂꯥꯛꯆꯔꯁꯅꯨ ꯍꯥꯏꯅ ꯑꯁꯤ ꯑꯣꯏꯕꯅꯤ ꯕꯠ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯏꯚꯦꯟ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯂꯣꯏꯅꯃꯛ ꯑꯦꯚ꯭ꯔꯤ ꯄꯥꯔꯁꯟ ꯄꯨꯝꯅꯃꯛ ꯍꯔꯥꯎꯔꯤ ꯑꯁꯨꯃꯥꯏꯅ ꯁꯦꯀꯦꯟ ꯃꯦꯔꯤꯖ ꯑꯁꯤ ꯇꯧꯕꯁꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯗꯣꯝꯆꯥꯁꯨ ꯆꯍꯤ ꯊꯥ ꯑꯃꯗꯤ ꯐꯥꯔꯦ ꯑꯅꯧꯕ ꯗꯣꯝꯆꯥ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯃꯛꯅ ꯂꯩꯕꯤꯅꯔꯤ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯑꯁꯨꯃꯥꯏꯅ ꯂꯦꯠ ꯃꯦꯔꯤꯖ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟ ꯃꯦꯔꯤꯖꯀꯤ ꯃꯊꯛꯇ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚꯤꯇꯤ ꯊꯤꯡꯀꯤꯡ ꯃꯌꯥꯝ ꯊꯝꯃꯤ ꯏꯁꯄꯤꯁꯦꯜꯂꯤ ꯅꯨꯄꯥꯅ ꯂꯦꯠ ꯃꯦꯔꯤꯖ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟ ꯃꯦꯔꯤꯖ ꯇꯧꯔꯒꯅ ꯍꯅꯨꯊꯪꯗ ꯂꯨꯍꯣꯡꯉꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯅ ꯃꯌꯥꯝꯕ ꯅꯣꯛꯅꯕ ꯀꯩ ꯃꯌꯥꯝꯕ ꯌꯥꯎꯅꯩ ꯍꯥꯏꯕ ꯕꯠ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯀꯀꯥꯅ ꯃꯥꯒꯤ ꯁꯨꯀ ꯀꯨꯏꯅ ꯄꯥꯔꯠꯅꯔ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯒ ꯄꯥꯔꯠꯅꯔꯗꯣ ꯂꯩꯈꯤꯗꯕꯗ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯂꯥꯏꯐꯇ ꯑꯦꯝꯇꯤꯅꯦꯁ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯐꯤꯜ ꯑꯞ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯒꯤ ꯂꯥꯏꯐꯇ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯍꯤꯡꯕꯒꯤꯗꯃꯛꯀꯤ ꯑꯩꯈꯣꯏ ꯔꯤꯖꯟ ꯑꯃ ꯂꯩ ꯃꯤꯗꯨꯒꯤ ꯂꯥꯏꯐꯇ ꯍꯤꯡꯕꯒꯤ ꯃꯥꯒꯤ ꯔꯤꯖꯟ ꯂꯩꯇ꯭ꯔꯗꯤ ꯃꯤꯗꯨꯒꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯁꯣ ꯑꯁꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯄꯣꯠꯆꯩ ꯃꯌꯥꯝꯕꯁꯨ ꯂꯩ ꯁꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕꯁꯦ ꯌꯦꯡꯅꯗꯕꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯅꯪꯒꯤ ꯑꯩꯈꯣꯏꯅꯇ ꯈꯪꯉꯤ ꯁꯣ ꯂꯣꯏꯅꯃꯛꯁꯦ ꯌꯥꯝꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯍꯟ ꯃꯌꯥꯝꯅ ꯑꯁꯤ ꯗꯤꯁꯤꯁꯟ ꯑꯁꯤ ꯂꯧꯕꯅꯤ ꯕꯠ ꯑꯥꯏ ꯑꯦꯝ ꯁꯣ ꯃꯆ ꯍꯦꯄꯤ ꯐꯣꯔ ꯗꯤꯁ ꯗꯤꯁꯤꯁꯟ ꯑꯗꯨꯒꯗꯤ ꯑꯩ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯃꯌꯥꯝꯗꯁꯨ ꯌꯥꯝꯅ ꯄ꯭ꯔꯥꯎꯠ ꯐꯤꯜ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯁꯨꯃꯥꯏꯅ ꯑꯅꯧꯕ ꯆꯦꯟꯖ ꯑꯁꯤ ꯄꯨꯔꯛꯄꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯊ꯭ꯔꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯗꯣꯝꯆꯥꯒ ꯀꯀꯥꯒꯒꯤ ꯃꯦꯔꯤꯖ ꯂꯥꯏꯐꯁꯦ ꯃꯌꯥꯝꯅ ꯑꯥꯁꯤꯔꯕꯥꯗ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯀꯀꯥꯒ ꯗꯣꯝꯆꯥꯒꯁꯦ ꯂꯩꯕꯤꯅꯕ ꯍꯥꯟꯅ ꯑꯗꯨꯒꯗꯤ ꯑꯩꯁꯨ ꯙꯥꯀꯥꯗ ꯂꯥꯏꯔꯤꯛꯀꯤ ꯊ꯭ꯔꯨꯗ ꯂꯥꯏꯔꯤꯛ ꯇꯝꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯃꯥꯁꯨ ꯊꯕꯛ ꯇꯧꯅ ꯕꯤꯖꯤ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯣꯁꯁꯨ ꯌꯥꯝꯅ ꯆꯍꯤ ꯆꯠꯂꯦ ꯂꯣꯏꯅꯃꯛꯁꯦ ꯇꯧꯔꯗꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯌꯥꯝꯅ ꯃꯤꯁꯤꯡ ꯑꯃ ꯄꯣꯠꯆꯩ ꯑꯃ ꯌꯥꯝꯅ ꯃꯤꯁ ꯇꯧꯕ ꯁꯣ ꯑꯩꯈꯣꯏ ꯗꯣꯝꯆꯥ ꯂꯥꯛꯄꯗꯒꯤ ꯐꯨꯜꯐꯤꯜ ꯑꯣꯏꯔꯦ ꯂꯣꯏꯅꯃꯛꯁꯦ ꯁꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯁꯦ ꯁꯦꯝꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯧ ꯊꯤꯟꯕ ꯂꯥꯛꯄ ꯅꯣꯡꯉꯥꯟꯕ ꯂꯥꯛꯄ ꯂꯣꯏꯅꯃꯛꯁꯦ ꯄꯣꯠ ꯆꯩ ꯃꯧ ꯊꯤꯟꯕꯒꯤ ꯃꯧ ꯀꯣꯟꯕ ꯂꯣꯏꯅꯃꯛꯁꯦ ꯁꯦꯝꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯌꯥꯝꯁꯦ ꯈꯔ ꯇꯧꯔꯗꯅ ꯃꯌꯥꯝꯗ ꯐꯨꯇꯦꯖ ꯃꯌꯥꯝꯁꯦ ꯁꯤꯌꯔ ꯇꯧꯖꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯂꯥꯁ ꯄꯥꯛꯅ ꯌꯦꯡꯕꯤꯔꯣ ꯌꯥꯝꯅ ꯏꯟꯖꯣꯏ ꯇꯧꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯗꯤ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯀꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯇꯃꯛꯀꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯀꯥ ꯗꯣꯝꯆꯥꯏꯗꯃꯛꯀꯤ ꯃꯌꯥꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯑꯥꯁꯤꯔꯕꯥꯗ ꯇꯧꯕꯤꯌꯨ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯑꯣꯏꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯪꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯀꯣꯛꯆꯔꯒꯦ ꯅꯨꯡꯉꯥꯏꯅ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯍꯥꯏꯅ ꯁꯣ ꯃꯌꯥꯝꯅ ꯑꯥꯁꯤꯔꯕꯥꯗ ꯇꯧꯔꯗꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯅꯔꯁꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯁꯤ ꯈꯔꯈꯛꯁꯦ ꯐꯣꯇꯣ ꯁꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯕꯅꯤ ꯃꯦꯃꯣꯔꯤ ꯑꯃ ꯐꯣꯟꯗ ꯀꯦꯞꯆꯔ ꯑꯣꯏꯅ ꯂꯩꯍꯧꯁꯅꯨ ꯍꯥꯏꯅ ꯁꯣ ꯀꯤꯞ ꯋꯥꯆꯤꯡ Roa
Rohan nang kar acha si khunai khun ki mami ke tori khunau nang khunau gi kam class ta mina class for the class for the so danga na si mi toy ba dungai re ar phajana like ta mu Okay. ar okay are ki video nungai ba ro nungai okay support to gi video bye bye ina lohong doi ba gi sti pijari ba ha bara chắc chắn tôi ngày này thì là chứ tao nó biết tao có tiền không thằng đây gì đâu vậy đâu sao rồi Chả rồi nào học gọt tên Gubas mo nila isi Mù thìn với tầm cái mèm thuộc nó ngày nó lấy đây là cái đó Ôi ơi. Anh đi xí. Anh chưa làm gì. Lo. Lo xuống lo. Không ra được bộ. Lo đi ngồi ra. ai có vài thì vài Ako maulak kasi ako na eh. Jomos Jangan sila. Yung jalo na si Maino. May na sabi ko. Nang nakuha mo, makuha mo din eh. Oh, nang later. Hello Sean. Ôi. Hello Sean. Đâu rồi? Đâu rồi? Didi langanu Nó phi tha rồi đó, cái nó phát tha rồi đó. Didi chelao Dono mi chap lamin chap Changu. Allah bohong. ready Ayo, jadi, makasih. Chalo.